ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯆꯤꯡꯅꯨ ꯁꯥꯠꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯚꯥꯔꯦꯜꯗꯣ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏ꯫ ꯃꯍꯥꯛꯁꯨ ꯐꯤꯃꯨ ꯁꯦꯠꯆꯜꯂꯤ꯫ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯔꯕꯗꯤ ꯈꯪꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯉꯟꯅ ꯍꯥꯏꯕꯗꯤ ꯕꯤꯚꯥꯔꯦꯜ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ ꯊꯣꯡꯒꯥꯜꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯥꯛ ꯌꯦꯠ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯁꯥꯊꯣꯛꯂꯒ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯣ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕꯁꯤ ꯁꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯀꯔꯤ ꯑꯃꯠꯇ ꯊꯣꯛꯂꯛꯇꯕ ꯑꯁꯤꯗ ꯕꯤꯚꯥꯔꯦꯜꯅ ꯃꯍꯥꯛꯅ ꯆꯤꯡꯅꯔꯤꯕꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯜꯂꯝꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯐꯠ ꯆꯪꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯕꯤꯚꯥꯔꯦꯜꯅ ꯎꯍꯧꯔꯤ꯫ ꯃꯗꯨ ꯎꯍꯧꯕꯗꯨꯗ ꯕꯤꯚꯥꯔꯦꯜ ꯁꯠ ꯄꯥꯛꯊꯔꯒ ꯄꯔꯞ ꯌꯨꯝ ꯑꯗꯨꯒꯤ ꯁꯤꯡꯒꯣꯡꯗ ꯇꯞꯅ ꯄꯥꯛꯊꯔꯒ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯑꯃ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯆꯔꯤꯛꯂ ꯎꯔꯤꯛꯂ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯇꯨꯃꯤꯟꯅ ꯃꯉꯛꯁꯝꯗꯒꯤ ꯂꯧꯊꯣꯔꯛꯂꯒ ꯇꯞꯅ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯕꯗꯣ ꯕꯤꯚꯥꯔꯦꯜꯅ ꯁꯤꯡꯒꯣꯡꯗꯒꯤ ꯂꯣꯏꯅꯃꯛ ꯎꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯐꯤ ꯃꯔꯣꯟ ꯇꯞꯅ ꯍꯣꯡꯗꯣꯔꯛꯄꯗꯗꯤ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯅꯤꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯗꯤ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯃꯁꯥꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯕꯤꯚꯥꯔꯦꯜ ꯉꯛꯄꯗ ꯊꯦꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯤ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅꯤꯗꯅ ꯉꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤꯕꯗꯨꯗꯤ ꯑꯩ ꯍꯥꯠꯅꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯀꯩꯐꯥꯔꯦꯜꯕꯨ ꯍꯥꯠꯅꯅꯕ꯭ꯔꯥ? ꯃꯥꯅ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯉꯁꯤꯒꯤꯗꯤ ꯑꯍꯤꯡ ꯑꯣꯏꯔꯦ꯫ ꯍꯌꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯃꯐꯝ ꯄꯨꯝꯅꯃꯛ ꯍꯪꯂꯒꯦ꯫ ꯑꯩ ꯂꯥꯛꯂꯝꯃꯦ ꯈꯪꯅꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯍꯝ ꯍꯥꯏꯗꯨꯅ ꯈꯧꯔꯦꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯂꯥꯎꯅ 3ꯂꯛ ꯈꯨꯔꯝꯂꯒ ꯕꯤꯚꯥꯔꯦꯜꯗꯣ ꯊꯣꯡꯒꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯣ ꯁꯠ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯣ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅꯒ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯆꯔꯤ, ꯏꯆꯤꯡ ꯆꯤꯡꯅꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡ ꯉꯥꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯤꯚꯥꯔꯦꯜ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯕꯤꯚꯥꯔꯦꯜꯗꯣ ꯑꯍꯤꯡ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯇꯨꯝꯗꯕ ꯃꯈꯩ ꯊꯕꯛ ꯆꯠꯂꯨꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯂꯒ ꯕꯤꯚꯥꯔꯦꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯇꯞꯅ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯗꯨ ꯆꯨꯝꯂꯝꯂꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯒꯤ ꯃꯃꯥ ꯔꯥꯅꯤ ꯑꯍꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯕꯗꯣ? ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯨꯔꯣ ꯍꯥꯏꯗꯨꯅ ꯕꯤꯚꯥꯔꯦꯜꯗ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯚꯥꯔꯦꯜꯅꯁꯨ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯪꯂꯨꯔꯒꯦ ꯍꯥꯏꯔꯗꯨꯅ
ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯥꯏꯕꯗꯤ ꯄꯤꯕꯥꯔꯦꯜꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯤꯕꯥꯔꯦꯜꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯅꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯕꯨ ꯍꯦꯛ ꯎꯕꯒ ꯃꯅꯥꯏꯁꯤꯡꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯗꯥꯏ ꯆꯠꯄꯤꯔꯨꯔꯤꯕꯅꯣ? ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯅꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯅꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤꯕ꯫ ꯌꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯅꯅꯕ ꯇꯧꯁꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯛ ꯆꯥꯎꯕ ꯍꯣꯗꯣꯔꯥ ꯑꯃ ꯊꯣꯛꯂꯒ ꯃꯖꯥ ꯏꯕꯨꯡꯉꯣꯗꯤ ꯀꯗꯥꯏꯗ ꯂꯩꯕꯤꯔꯨꯕꯒꯦ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯤꯕꯥꯔꯦꯜ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯀꯩꯗꯧꯈ꯭ꯔꯕ? ꯍꯥꯏ ꯀꯩꯗꯧꯈ꯭ꯔꯒꯦꯅꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯉꯔꯥꯡ ꯑꯍꯤꯡ ꯀꯅꯥꯒꯨꯝꯕ ꯁꯛꯈꯪꯗꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯇꯥꯞꯅ ꯇꯨꯝꯅ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯕ ꯉꯝꯕ ꯐꯟ ꯐꯟ ꯆꯣꯡꯕ ꯉꯝꯕ ꯐꯤꯃꯨ ꯁꯦꯠꯄ ꯈꯔꯒ ꯂꯣꯏꯅꯔꯛꯏ꯫ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯂꯩꯕ ꯀꯥ ꯑꯗꯣꯝꯗꯅꯤ꯫ ꯑꯗꯨꯒ ꯀꯩꯐꯥꯔꯦꯜꯕꯨꯁꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯩꯐꯥꯔꯦꯜꯕꯨ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯏꯃꯥ ꯑꯇꯣꯟꯕꯤ ꯀ꯭ꯋꯥꯛꯂꯩꯅꯗꯤ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯑꯩꯅ ꯉꯔꯥꯡ ꯃꯍꯥꯛ ꯌꯥꯝꯅ ꯊꯦꯡꯅ ꯆꯪꯂꯛꯏ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯇꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯞꯅꯈ꯭ꯔꯕ ꯁꯅꯥ ꯀꯣꯅꯨꯡꯒ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯁꯤ ꯑꯍꯤꯡ ꯑꯃꯗ ꯂꯥꯛꯂꯒ ꯑꯍꯤꯡ ꯑꯃꯗ ꯀꯝꯗꯧꯅ ꯍꯟꯈ꯭ꯔꯤꯕ? ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯝꯂꯒꯅꯤ꯫ ꯑꯩꯅ ꯉꯔꯥꯡ ꯆꯠꯂꯤꯕꯗꯨ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩ ꯈꯔ ꯉꯜꯂꯞꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯥꯟꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯌꯧꯔꯤꯕꯅꯤ꯫ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯠꯄ ꯐꯥꯎꯕꯗ ꯐꯅ ꯌꯥꯝꯅ ꯁꯥꯡꯂꯤꯕ ꯂꯝꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯍꯤꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯥꯒꯤꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯏꯔꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯤꯕꯥꯔꯦꯜ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯅꯍꯥꯛ ꯉꯔꯥꯡ ꯀꯗꯥꯏꯗ ꯆꯠꯂꯨꯏ? ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯂꯤꯕ ꯅꯍꯥꯛ ꯉꯔꯥꯡ ꯀꯗꯥꯏ ꯆꯠꯂꯨꯏ? ꯋꯥꯐꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯉꯔꯥꯡ ꯑꯩꯁꯤ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯑꯃ ꯀꯅꯥ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯝꯂꯤꯕꯅꯤ꯫ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤꯒꯤ ꯃꯃꯥꯡꯗ ꯂꯥꯟꯃꯤꯁꯤꯡ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯇꯨꯝꯗ ꯇꯨꯝꯕ ꯑꯗꯨꯒ ꯄꯪꯋꯥꯟꯗ ꯋꯥꯟꯊꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯩꯅꯁꯨ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯎꯃꯪ ꯋꯥꯃꯪꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯎꯖꯕꯅꯤ꯫ ꯃꯗꯨꯗꯒꯤꯅꯤ ꯅꯆꯥꯅ ꯑꯩꯅ ꯃꯩꯅꯝꯁꯤꯡ ꯃꯩꯖꯥꯎꯁꯤꯡ ꯊꯥꯖꯔꯤꯕꯁꯤ ꯂꯥꯟꯃꯤꯁꯤꯡ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯍꯜꯂꯤꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯂꯥꯟꯃꯤꯁꯤꯡꯕꯨ ꯍꯦꯛꯇꯃꯛ ꯅꯥꯊꯩꯔꯝꯂꯒ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯑꯩꯒꯤ ꯁꯅꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯐꯥꯎꯕ ꯋꯥꯟꯊꯍꯜꯂꯒ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕꯗꯨꯗ ꯅꯆꯥ ꯉꯔꯥꯡꯁꯤ ꯂꯨꯝꯂꯅꯤ ꯌꯦꯡꯖꯔꯨꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯤꯁꯛ ꯑꯗꯨ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯇꯥꯟꯅꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯡꯈꯤꯕꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯑꯩꯉꯣꯟꯗ ꯃꯩꯈꯨꯋꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯑꯃ ꯀꯥꯝꯁꯤꯜꯂꯛꯄꯗꯒꯤ ꯑꯩ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯖꯔꯛꯂꯤꯕꯁꯤꯅꯤ ꯄꯥꯕꯨꯡ꯫ ꯄꯤꯕꯥꯔꯦꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯆꯨꯝꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯅ ꯄꯤꯕꯥꯔꯦꯜꯗ ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯔꯥꯡ ꯅꯍꯥꯛꯅ ꯎꯈ꯭ꯔꯤꯕꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ
ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯊꯥꯗꯣꯛꯇꯨꯅ ꯊꯦꯟꯕ ꯇꯥꯔꯦ ꯀꯗꯣꯝꯗ ꯆꯦꯟꯈꯤ ꯍꯥꯏꯕꯗꯣ ꯊꯤꯖꯤꯟꯕ ꯇꯥꯔꯦ ꯅꯃꯥꯅ ꯍꯥꯏꯕꯗꯤ ꯅꯃꯥ ꯑꯇꯣꯟꯕꯤꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯃꯤ ꯅꯦꯛꯂꯒ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯅꯪꯕꯨ ꯆꯤꯡꯅꯔꯨꯔꯦ ꯐꯔꯦ ꯍꯧꯖꯤꯛ ꯅꯍꯥꯛ ꯃꯊꯧ ꯇꯧꯖꯔꯨꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯕꯥꯔꯦꯜꯁꯨ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯔꯛꯄꯗ ꯀ꯭ꯋꯥꯛꯂꯩꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯀꯔꯤ ꯍꯥꯏꯅꯔꯕꯒꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯍꯥꯛ ꯗꯟꯗꯤ ꯄꯤꯔꯣꯏꯗꯧꯔꯤꯕ꯭ꯔꯣ ꯅꯤꯡꯊꯧꯗꯣ ꯃꯥꯒꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯀ꯭ꯋꯥꯛꯂꯩꯗ ꯌꯦꯡꯉꯛꯂꯤ ꯑꯗꯨꯒ ꯑꯩ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯒꯤ ꯅꯉꯣꯟꯗ ꯀꯔꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯕꯅꯣ ꯃꯥꯒꯤꯁꯨ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯨ ꯇꯟꯈꯥꯏꯅꯕ ꯍꯣꯠꯅꯔꯨꯕꯗ ꯃꯍꯥꯛ ꯐꯥꯎꯕ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯐꯖꯅ ꯇꯝꯂꯤꯕꯁꯤꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯅꯤ ꯑꯇꯣꯟꯕꯤꯅ ꯑꯣ ꯅꯆꯥꯅꯨꯄꯥ ꯀꯩꯐꯥꯔꯦꯜꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯑꯁꯤ ꯐꯥꯎꯕꯗ ꯏꯅꯤꯡꯊꯧꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤꯅꯦ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯃꯗꯨ ꯊꯤꯒꯠꯅꯕ ꯑꯩꯁꯨ ꯍꯣꯠꯅꯔꯤꯗꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯦꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯇꯥꯟꯅꯗꯨꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯈꯟꯅꯔꯤꯗꯅ ꯃꯁꯤꯗ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯗꯤ ꯍꯩꯇꯕ ꯀꯥꯟꯗ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯕꯨ ꯅꯍꯥꯛꯅ ꯊꯥꯛꯇꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯩꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯗꯣ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗ ꯃꯩ ꯍꯧꯔꯤ ꯄꯤꯕꯥꯔꯦꯜꯗꯤ ꯃꯃꯥ ꯀ꯭ꯋꯥꯛꯂꯩꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥꯏꯕꯗꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯅꯥꯆꯨꯡꯗꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯗꯔꯕꯥꯔꯗ ꯀꯧꯈꯠꯇꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯅꯅꯕ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧꯗ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯦ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯟꯅꯔꯛꯂꯒꯅꯤ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯪꯂꯝ ꯆꯠꯇꯒꯤ ꯍꯧꯅ ꯃꯊꯪ ꯑꯁꯨꯝ ꯁꯣꯏꯔꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯁꯣꯏꯔꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯃꯔꯤꯁꯤꯡ ꯑꯁꯤꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯇꯥꯛꯊꯣꯛꯆꯕ ꯉꯝꯖꯗ꯭ꯔꯦ ꯃꯁꯤꯃ ꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯍꯥꯏꯕꯕꯨ ꯏꯅꯤꯡꯊꯧꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯕꯤꯆꯥꯔ ꯇꯧꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯨꯛꯇꯤ ꯐꯪꯍꯜꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯋꯥꯊꯣꯛ ꯑꯁꯤ ꯍꯟꯊꯈꯤꯒꯅꯤ ꯏꯅꯤꯡꯊꯧꯅ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯦꯡ ꯇꯥꯔꯒꯅꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒꯅꯤ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯏꯉꯥꯡ ꯄꯥꯡꯇꯛꯅꯔꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯤꯁꯛ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯃꯤꯁꯛ ꯑꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯖꯧ ꯍꯥꯏꯔꯒꯗꯤ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯑꯃꯇꯪ ꯇꯥꯎꯊꯕꯤꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯏꯅꯤꯡꯊꯧꯗ ꯇꯦꯡꯕꯥꯜꯂꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯗ ꯇꯦꯡꯕꯥꯜꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯔꯥꯅꯤ ꯑꯅꯤꯗ ꯇꯦꯡꯕꯥꯜꯂꯛꯄꯁꯨ ꯌꯥꯏ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯇꯦꯡꯕꯥꯜꯂꯛꯂꯤꯕ ꯃꯤ ꯑꯗꯨꯅ ꯇꯧꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯑꯌꯥꯕꯗꯨ ꯑꯃꯇꯪ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯊꯕꯛ ꯑꯁꯦ ꯇꯧꯊꯣꯛꯆꯔꯒꯦ ꯂꯩꯔꯤꯕ ꯏꯄꯨ ꯑꯃꯥꯏꯕꯁꯤꯡꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯅꯈꯣꯏꯅ ꯂꯩꯋꯥꯅ ꯇꯤꯟꯋꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔꯗꯤ ꯄꯤꯔꯛꯀꯅꯤ ꯁꯤꯅꯤꯅꯦ ꯍꯣꯏ ꯏꯅꯤꯡꯊꯧ ꯑꯗꯨꯒ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯗꯨ ꯐꯪꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯃꯥꯡꯅ ꯇꯥꯛꯅꯅꯕ ꯁꯤꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯆꯨꯝꯕꯃꯛꯅꯤ ꯏꯅꯤꯡꯊꯧ ꯐꯔꯦ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯅꯈꯣꯏꯗ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯅꯈꯣꯏ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯊꯕꯛ ꯍꯧꯔꯒꯗꯕꯅꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗꯒꯤ
ꯊꯕꯛ ꯑꯁꯤ ꯍꯧꯖꯒꯗꯕꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯣꯏꯔꯛꯄ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯇꯦꯝꯕꯥꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯤꯑꯣꯏ ꯑꯗꯣ ꯉꯥꯎꯅ ꯐꯩꯅ ꯆꯦꯜꯂꯛꯀꯅꯤ ꯍꯤꯡꯁꯥ ꯌꯩꯇꯝꯕꯤ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯖꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯛꯂꯒꯅꯤ ꯐꯔꯦ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯔꯛꯂꯣ ꯑꯩꯅꯁꯨ ꯃꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯀ꯭ꯋꯥꯛꯂꯩ ꯃꯁꯥ ꯑꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤ ꯍꯣꯔꯦꯟ ꯑꯃꯥꯏꯕꯤꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯟꯖꯤꯜꯂꯨꯕꯗ ꯃꯥꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯩꯐꯥꯔꯦꯜ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯑꯩꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯇꯣꯛꯄ ꯌꯥꯈꯤꯗ꯭ꯔꯦ ꯑꯊꯤꯡꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯑꯩꯕꯨ ꯑꯊꯤꯡꯕ ꯄꯤꯔꯕꯁꯨ ꯌꯥꯝꯕꯨꯡ ꯄꯤꯕꯥꯔꯦꯜꯗꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯔꯥꯏꯗꯅꯣ ꯑꯃꯗ ꯆꯠꯈꯤ ꯃꯖꯥꯏꯕꯨꯡ ꯑꯣꯏꯕ ꯑꯩꯕꯨ ꯑꯇꯣꯟꯕ ꯑꯩꯕꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯝꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯂꯟꯐꯥ ꯑꯃꯒꯨꯝꯅ ꯊꯝꯂꯒ ꯑꯗꯨꯒ ꯏꯌꯥꯝꯕ ꯄꯤꯕꯥꯔꯦꯜꯕꯨꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩ ꯌꯥꯖꯅꯤꯡꯗꯦ ꯏꯃꯥ ꯋꯥꯐꯝ ꯑꯃꯗ ꯀ꯭ꯋꯥꯛꯂꯩꯅ ꯍꯥꯏ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯃꯥꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯕꯣ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯍꯥꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛ ꯈꯪꯉꯨꯅꯤ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯩꯅ ꯇꯧꯕ ꯅꯠꯇꯕ ꯑꯃ ꯁꯤꯡꯆꯦꯞꯇ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯁꯤꯅ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯃꯗꯨ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯀꯣꯏꯁꯦꯟ ꯁꯦꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯕꯅꯤ ꯍꯥꯏ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯅꯪꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕ ꯈꯪꯂꯒ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕꯅꯣ ꯃꯤꯑꯣꯏꯁꯤꯡꯗꯣ ꯅꯍꯥꯛꯅ ꯍꯦꯛ ꯈꯪꯂꯛꯄꯒ ꯈꯨꯗꯛꯇ ꯃꯊ꯭ꯋꯥꯏ ꯂꯧꯒꯗꯕꯅꯤ ꯏꯃꯥ ꯃꯗꯨꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯉꯔꯥꯡ ꯑꯩꯕꯨ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯤ ꯍꯥꯏ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗ ꯃꯗꯨꯒꯤ ꯉꯥꯛꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯪꯒꯤ ꯅꯌꯥꯝꯕꯨꯡ ꯄꯤꯕꯥꯔꯦꯜꯅ ꯉꯔꯥꯡ ꯇꯥꯟꯅꯩ ꯍꯥꯏꯔꯤꯅꯦ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛ ꯋꯥꯟꯊꯗꯨꯅ ꯂꯩꯍꯧꯕꯅꯤ ꯍꯥꯏ ꯃꯁꯤꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯒꯗꯧꯔꯤꯕꯅꯣ ꯏꯃꯥ ꯌꯥꯝꯕꯨꯡ ꯄꯤꯕꯥꯔꯦꯜꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯕ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ ꯑꯗꯨꯒ ꯄꯥꯕꯨꯡꯅꯁꯨ ꯑꯗꯨꯃꯛ ꯌꯥꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯨꯔꯕꯗꯤ ꯄꯥꯕꯨꯡꯅ ꯍꯦꯛꯇꯃꯛ ꯌꯥꯗꯦ ꯆꯦꯈꯥꯏꯕ ꯊꯤꯡꯒꯥꯏꯕ ꯑꯊꯤꯡꯕꯒꯤ ꯑꯊꯤꯡꯕ ꯉꯥꯛꯇ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯍꯦ ꯅꯪꯒꯤ ꯅꯌꯥꯝꯕ ꯄꯤꯕꯥꯔꯦꯜꯁꯤ ꯊꯥ ꯑꯃ ꯐꯥꯅ ꯍꯤꯡꯂꯔꯣꯏꯗꯕꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯑꯩꯅ ꯉꯁꯤ ꯁꯠꯂꯒꯗꯕꯅꯤ ꯇꯞꯅ ꯑꯗꯨꯁꯨ ꯑꯗꯨꯅ ꯅꯪ ꯃꯗꯨꯒꯤꯗꯃꯛ ꯅꯊꯋꯥꯏ ꯋꯥꯕ ꯇꯧꯔꯨꯔꯒꯅꯨ ꯅꯪꯅ ꯆꯠꯅꯤꯡꯂꯤꯕꯕꯨ ꯀꯗꯥꯏꯗꯅꯣ ꯏꯃꯥ ꯑꯩꯅ ꯆꯠꯅꯤꯡꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ ꯑꯩꯒꯤ ꯂꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯐꯖꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯌꯦꯡꯕ ꯃꯗꯨꯗ ꯅꯠꯇꯅ ꯃꯌꯥꯝꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯗꯨꯒ ꯑꯩꯅ ꯀꯅꯥꯒꯨꯝꯕꯕꯨ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯅ ꯍꯥꯞꯆꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯅꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯍꯜꯂꯤꯕꯅꯤ ꯏꯃꯥ ꯑꯣ ꯐꯔꯦ ꯅꯍꯥꯛꯅ ꯆꯠꯀꯦ ꯍꯥꯏꯕꯗꯣ ꯆꯠꯂꯣ ꯑꯗꯨꯕꯨ ꯅꯪ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗꯗꯤ ꯍꯜꯂꯛꯀꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯩꯐꯥꯔꯦꯜꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯀꯩꯐꯥꯔꯦꯜ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯀꯩꯐꯥꯔꯦꯜꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯪꯕꯗꯒꯤ ꯅꯤꯡꯊꯧꯗ ꯆꯤꯜꯂꯛꯇꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯅꯔꯦ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯀ꯭ꯋꯥꯛꯂꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯣ ꯊꯕꯛ ꯑꯃꯇꯪ ꯑꯩꯅ ꯊꯥꯈꯤꯕꯅꯤ ꯃꯥꯅꯕꯨꯗꯤ ꯆꯠꯂꯣꯏ ꯍꯥꯏꯖꯕꯅꯤ ꯄꯥꯕꯨꯡꯅ ꯆꯠꯀꯅꯣꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯅꯥꯏꯁꯤꯡꯅ ꯇꯧꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯊꯥꯈꯤꯕꯅꯤ ꯑꯁꯥꯎ ꯄꯔꯩꯗꯣ ꯑꯃꯨꯛꯇ ꯍꯟꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯊꯧꯅ
ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯅꯤꯡꯊꯧ ꯑꯩꯒꯤ ꯏ ꯃꯔꯤ ꯄꯨꯝꯅꯃꯛ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯑꯩꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯍꯟꯕꯅꯤ ꯐꯔꯦ ꯐꯔꯦ ꯃꯥꯒꯤ ꯊꯕꯛꯇꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯗꯨꯁꯨ ꯏꯪꯊꯍꯧꯔꯗꯨꯅ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯀ꯭ꯋꯥꯛꯂꯩ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯍꯣꯔꯦꯜꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯐꯝꯅꯤ ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯃꯊꯛꯇ ꯏꯅ ꯀꯨꯞꯂꯒ ꯌꯨꯝ ꯃꯆꯥ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯪꯂꯦꯟ ꯑꯃꯁꯨ ꯁꯥꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯕꯤꯚꯥꯔꯦꯜ ꯃꯍꯥꯛ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ ꯊꯣꯡꯒꯥꯜ ꯇꯧꯔꯛꯂꯕꯗ ꯃꯍꯥꯛꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯣ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯄꯂꯥꯡꯈꯣꯛꯇ ꯐꯤ ꯑꯃ ꯐꯧꯔꯒ ꯂꯩꯔꯤꯕꯗꯣ ꯕꯤꯚꯥꯔꯦꯜꯅ ꯎꯏ ꯕꯤꯚꯥꯔꯦꯜꯅ ꯀꯣꯟꯊꯣꯡꯒꯤ ꯋꯥꯡꯃꯗ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯂꯒ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕꯗꯣ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯁꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯣ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯣ ꯇꯞꯂꯞꯅ ꯊꯧꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯀꯔꯤꯒꯤꯅꯣ ꯔꯥꯖꯀꯨꯃꯥꯔ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯤꯕꯁꯦ ꯑꯩꯅ ꯅꯈꯣꯏꯗ ꯊꯤꯅ ꯊꯤꯅ ꯆꯩꯔꯤꯕ ꯑꯁꯤꯗ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯏꯀꯥꯏꯗꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯉꯔꯥꯡ ꯑꯍꯤꯡ ꯉꯁꯤ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯄꯒꯦ ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯅꯣꯛꯂꯒ ꯅꯆꯤꯟ ꯊꯤꯕ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯤ ꯀꯀꯥꯏꯗꯅꯣ ꯅꯍꯥꯛ ꯂꯥꯛꯂꯕꯗꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯂꯥꯛꯂꯝꯕꯒꯤ ꯈꯣꯡꯒꯨꯜ ꯇꯥꯒꯗꯕꯅꯤ ꯀꯔꯤꯃꯠꯇꯁꯨ ꯇꯥꯗꯦ ꯈꯣꯟꯖꯦꯜꯁꯨ ꯇꯥꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ ꯑꯩ ꯌꯥꯡꯒꯣꯏ ꯁꯒꯣꯜꯗ ꯂꯥꯛꯇꯦ ꯈꯣꯡꯅ ꯂꯥꯛꯄꯅꯤ ꯅꯪꯅ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡ ꯑꯩꯅ ꯂꯣꯏꯅꯃꯛ ꯎꯍꯧꯔꯦ ꯈꯧꯗꯦꯝꯂꯝꯂꯒ ꯈꯨꯕꯥꯛ ꯈꯨꯔꯒ ꯆꯠꯈꯤꯕꯗꯣ ꯑꯩꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯣ ꯕꯤꯚꯥꯔꯦꯜꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯔꯝꯗꯤ ꯈꯨꯕꯥꯛ ꯈꯨꯕ ꯈꯧꯗꯦꯝꯂꯝꯕ ꯍꯥꯏꯕ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯈꯪꯂꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯣ ꯇꯧꯐꯝ ꯈꯪꯗꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯔꯛꯄꯗ ꯕꯤꯚꯥꯔꯦꯜꯅ ꯉꯥꯏꯈꯣ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨ ꯋꯥꯐꯝ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯂꯃꯟ ꯈꯨꯝꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯍꯟꯇꯃꯨꯛꯇꯤ ꯕꯤꯚꯥꯔꯦꯜ ꯑꯁꯨꯝ ꯂꯦꯞꯄꯗꯣ ꯌꯥꯗꯗꯨꯅ ꯃꯍꯥꯛ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯦ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯅꯝꯃꯨꯕꯗꯗꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯕ ꯑꯁꯤꯕꯨ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯇꯒꯤ ꯈꯣꯡꯃꯩ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯀꯧꯊꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯐꯥꯕꯁꯨ ꯉꯝꯃꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪꯕꯨ ꯑꯩꯅ ꯈꯨꯗꯛ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕꯁꯨ ꯉꯝꯃꯤ ꯃꯗꯨꯅ ꯅꯪ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯧꯕꯅ ꯐꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯣ ꯌꯥꯝꯅ ꯇꯟꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ ꯑꯗꯨꯅꯤꯗꯅ ꯐꯔꯦ ꯑꯩꯃꯛꯅ ꯏꯃꯨꯡꯗ ꯆꯪꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯑꯗꯣ ꯁꯥꯕ ꯍꯧꯔꯛꯂꯤ ꯕꯤꯚꯥꯔꯦꯜꯅ ꯅꯍꯥꯛ ꯉꯔꯥꯡ ꯀꯗꯥꯏꯗ ꯆꯠꯂꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯩꯗꯧꯕ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯕꯨ ꯕꯤꯚꯥꯔꯦꯜꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯄ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯤ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯝꯕꯅꯤ ꯃꯕꯨꯡ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯆꯟꯅꯨꯄꯤ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯕꯨ ꯀꯔꯤ ꯑꯃꯠꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯅ ꯊꯝꯕꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯀꯩꯐꯥꯔꯦꯜꯅ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯂꯤꯡꯖꯦꯜꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯂꯣꯏꯁꯤꯟꯕꯤꯈꯤꯕꯅꯤ
ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯃꯍꯧꯁꯥꯒꯨꯝ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯗꯨꯒꯨꯝꯂꯕ ꯁꯥꯊꯤꯔꯕ ꯇꯝꯊꯤꯔꯕ ꯁꯛꯂꯣꯟ ꯑꯃꯗ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯄ ꯀꯝꯗꯧꯔꯛꯄ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫